ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ ꯃꯆꯥ ꯏꯕꯦꯝꯃ ꯑꯩ ꯑꯃꯨꯛꯇꯪꯒ ꯂꯥꯏꯕꯛ ꯆꯥꯡ ꯌꯦꯡꯖꯒꯦ ꯍꯦ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯅꯨꯄꯥ ꯅꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯗꯤ ꯀꯔꯤ ꯍꯥꯏꯕꯤꯒꯗꯕꯅꯣ ꯍꯦ ꯎꯆꯦꯛ ꯃꯄꯤ ꯑꯩ ꯅꯪꯉꯣꯟꯗꯒꯤ ꯃꯇꯦꯡ ꯑꯃꯠꯇ ꯂꯧꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯆꯕꯅꯤ ꯌꯥꯔꯕꯗꯤ ꯅꯪꯅ ꯑꯃꯨꯛꯇ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯌꯨ ꯅꯨꯄꯥ ꯅꯍꯥꯛꯅ ꯄꯥꯡꯍꯟꯅꯤꯡꯂꯤꯕ ꯃꯇꯦꯡꯗꯣ ꯀꯔꯤꯅꯣ ꯑꯩꯅ ꯉꯝꯕ ꯑꯣꯏꯔꯕꯗꯤ ꯄꯥꯡꯖꯒꯦ ꯑꯩꯕꯨ ꯀꯅꯥꯅꯁꯨ ꯎꯔꯣꯏꯗꯕ ꯃꯐꯝ ꯑꯃꯗ ꯂꯣꯠꯍꯟꯕꯤꯌꯨ ꯂꯝꯗꯝ ꯑꯃꯒꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯔꯕꯤ ꯃꯆꯥ ꯏꯕꯦꯝꯃ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯤꯇ꯭ꯔꯪꯒꯤ ꯃꯤꯡꯁꯦꯜ ꯁꯤꯖꯤꯟꯅꯗꯨꯅ ꯑꯩꯕꯨ ꯊꯤꯔꯛꯀꯅꯤ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯑꯩꯕꯨ ꯐꯪꯈꯤꯕ ꯊꯣꯛꯂꯕꯗꯤ ꯑꯩꯍꯥꯛ ꯑꯁꯦ ꯄꯨꯟꯁꯤ ꯆꯨꯞꯄ ꯀꯩꯁꯨꯝꯁꯪꯗ ꯂꯩꯒꯗꯧꯔꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯃꯆꯥ ꯏꯕꯦꯝꯃꯅ ꯊꯤꯕ ꯐꯪꯗꯕ ꯊꯣꯛꯂꯒꯅ ꯑꯩꯅ ꯃꯆꯥ ꯏꯕꯦꯝꯃ ꯑꯗꯨꯕꯨ ꯂꯨꯍꯣꯡꯗꯨꯅ ꯂꯧꯒꯗꯧꯔꯤꯕꯅꯤ ꯃꯔꯨꯞ ꯅꯪ ꯃꯗꯨꯒꯤꯗꯃꯛ ꯀꯔꯤꯁꯨ ꯋꯥꯔꯨꯅꯨ ꯑꯩꯒꯤ ꯏꯆꯥꯁꯤꯡꯒꯤ ꯊꯋꯥꯏꯕꯨ ꯀꯟꯕꯤꯒꯦ ꯍꯥꯏꯕ ꯑꯁꯤ ꯈꯪꯉꯦ ꯑꯩꯒꯤ ꯏꯊꯛ ꯑꯁꯤꯗ ꯇꯣꯡꯈꯠꯄꯤꯔꯛꯎ ꯅꯣꯡꯗꯣꯜ ꯑꯇꯤꯌꯥ ꯃꯊꯛꯇ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯅꯪꯕꯨ ꯂꯨꯞꯍꯟꯒꯦ ꯃꯆꯥ ꯏꯕꯦꯝꯃ ꯑꯗꯨꯅ ꯅꯪꯕꯨ ꯀꯔꯤꯁꯨ ꯊꯤꯕ ꯐꯪꯂꯣꯏ ꯍꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ ꯃꯔꯨꯞ ꯑꯆꯥꯟꯕꯤ ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯅꯨꯄꯥ ꯑꯁꯤꯕꯨ ꯏꯁꯤꯡꯗꯁꯨ ꯀꯪꯐꯥꯜꯗꯁꯨ ꯑꯃꯠꯇ ꯊꯤꯕ ꯐꯪꯗ꯭ꯔꯦ ꯃꯍꯥꯛ ꯑꯁꯦ ꯏꯆꯝ ꯆꯝꯕ ꯃꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕ ꯑꯩ ꯊꯥꯖꯔꯛꯇ꯭ꯔꯦ ꯃꯆꯥ ꯏꯕꯦꯝꯃ ꯏꯁꯤꯡꯗꯁꯨ ꯀꯪꯐꯥꯜꯗꯁꯨ ꯑꯃꯠꯇ ꯊꯤꯕ ꯐꯪꯗ꯭ꯔꯕꯗꯤ ꯅꯣꯡꯗꯣꯜ ꯑꯇꯤꯌꯥꯗ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ ꯍꯣꯏꯅꯦꯍꯦ ꯑꯗꯨꯅ ꯐꯔꯅꯤ ꯑꯆꯥꯟꯕꯤ ꯅꯪꯅ ꯍꯥꯏꯕ ꯆꯨꯝꯂꯦꯗꯅ ꯍꯣ ꯅꯣꯡꯗꯣꯜ ꯑꯇꯤꯌꯥ ꯃꯊꯛꯇ ꯎꯆꯦꯛ ꯑꯃꯒꯤ ꯃꯅꯪꯒꯟꯗ ꯇꯣꯡꯗꯨꯅ ꯂꯩꯔꯦ ꯑꯗꯨꯅꯦ ꯑꯩꯈꯣꯏꯒꯤ ꯃꯆꯥ ꯏꯕꯦꯝꯃꯒꯤ ꯃꯤꯇ꯭ꯔꯪꯒꯤ ꯃꯤꯡꯁꯦꯜ ꯑꯗꯨꯅ ꯊꯤꯔꯛꯄꯗ ꯃꯍꯥꯛꯅ ꯀꯔꯝꯕ ꯃꯐꯝꯗꯕꯨ ꯂꯣꯠꯀꯗꯧꯔꯤꯕꯅꯣ ꯑꯗꯨꯕꯨ ꯑꯆꯥꯟꯕꯤ ꯑꯩꯅ ꯈꯟꯕꯗ ꯅꯨꯄꯥ ꯑꯁꯦ ꯏꯆꯝ ꯆꯝꯕ ꯃꯤ ꯑꯃꯗꯤ ꯑꯣꯏꯔꯣꯏ ꯃꯃꯥꯡꯗ ꯂꯥꯛꯈꯤꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯗꯤ ꯑꯩꯅ ꯑꯃꯨꯛꯇꯪ ꯌꯦꯡꯕꯗ ꯏꯔꯥꯏ ꯂꯥꯏꯅ ꯊꯤꯕ ꯐꯪꯕꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯅꯨꯄꯥ ꯑꯁꯤꯗꯤ ꯑꯩꯅ ꯂꯥꯏꯅ ꯐꯣꯡꯕ ꯉꯝꯗꯦ ꯅꯅꯥꯏꯁꯨ ꯈꯟꯖꯔꯝꯂꯤꯕꯅꯤ ꯃꯆꯥ ꯏꯕꯦꯝꯃ ꯑꯗꯨꯕꯨ ꯃꯥꯅ ꯐꯅ ꯍꯩꯁꯤꯡꯂꯕꯁꯨ ꯍꯧꯖꯤꯛꯇꯤ ꯃꯆꯥ ꯏꯕꯦꯝꯃꯅ ꯃꯥꯕꯨ ꯃꯥꯏꯊꯤꯕ ꯄꯤꯗꯧꯔꯁꯤꯗꯤ ꯐꯔꯦ ꯑꯆꯥꯟꯕꯤ ꯅꯨꯄꯥ ꯑꯗꯨ ꯍꯜꯂꯛꯄ ꯉꯥꯏꯔꯁꯤ ꯃꯆꯥ ꯏꯕꯦꯝꯃ ꯈꯨꯔꯨꯝꯖꯔꯤ ꯑꯩꯅ ꯂꯣꯠꯈꯤꯕ ꯃꯐꯝ ꯑꯗꯨ ꯈꯪꯕ ꯉꯝꯂꯕ꯭ꯔꯥ ꯈꯪꯉꯤ ꯅꯍꯥꯛ ꯎꯆꯦꯛ ꯑꯃꯒꯤ ꯃꯊꯛꯇ ꯇꯣꯡꯗꯨꯅ ꯑꯇꯤꯌꯥ ꯊꯛꯇ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯂꯣꯠꯂꯤꯕꯗꯨꯗꯤ ꯃꯆꯥ ꯏꯕꯦꯝꯃ ꯑꯩꯒꯨꯝꯕ ꯏꯆꯝ ꯆꯝꯕ ꯃꯤꯆꯝ ꯑꯃꯅ ꯃꯆꯥ ꯏꯕꯦꯝꯃꯒꯤ ꯆꯥꯡꯌꯦꯡꯗ ꯃꯥꯏ ꯄꯥꯛꯄ ꯍꯧꯅꯗꯦ ꯋꯥꯈꯜ ꯈꯟꯊꯍꯧꯗꯅ ꯆꯥꯡꯌꯦꯡ ꯑꯁꯤꯕꯨ ꯌꯥꯎꯔꯨꯕ ꯑꯩꯅ ꯂꯥꯟꯕꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩꯉꯣꯟꯗ ꯄꯤꯒꯗꯕ ꯆꯩꯔꯥꯛ ꯑꯗꯨ ꯄꯤꯕꯤꯔꯣ ꯑꯩ ꯏꯁꯥꯅ ꯌꯥꯖꯔꯦ ꯍꯦ ꯅꯨꯄꯥ ꯅꯍꯥꯛ ꯑꯁꯦ ꯏꯆꯝ ꯆꯝꯕ ꯑꯃꯗꯤ ꯅꯠꯇ꯭ꯔꯦ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ ꯏꯄꯥ ꯏꯄꯨꯒꯤ 3 ꯍꯥꯏꯕ ꯑꯃ ꯂꯩꯕꯅꯤ ꯑꯗꯨꯅ ꯍꯟꯗꯛꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯩꯅ ꯅꯉꯣꯟꯗ ꯈꯨꯗꯣꯡꯆꯥꯕ ꯑꯃꯁꯨ ꯄꯤꯔꯕꯅꯤ ꯆꯠꯂꯨ ꯍꯟꯗꯛꯁꯨ ꯃꯐꯝ ꯑꯃꯗ ꯂꯣꯠꯆꯔꯨꯔꯣ ꯍꯟꯗꯛꯀ ꯂꯣꯠꯄ ꯉꯝꯗ꯭ꯔꯕꯗꯤ ꯅꯍꯥꯛꯀꯤ ꯑꯔꯣꯏꯕꯅꯤ ꯅꯍꯥꯛ ꯆꯩꯔꯥꯛ ꯐꯪꯕ ꯍꯥꯏꯕꯁꯤ ꯁꯣꯏꯗ꯭ꯔꯕꯅꯤ ꯃꯗꯨꯗ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ ꯃꯆꯥ ꯏꯕꯦꯝꯃ ꯑꯩꯅ ꯇꯧꯒꯗꯕꯁꯤꯕꯨ ꯀꯔꯤꯅꯣ ꯃꯆꯥ ꯏꯕꯦꯝꯃꯅ ꯊꯧꯖꯥꯟꯕꯤꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯗꯤ ꯑꯩ ꯆꯩꯔꯥꯛ ꯐꯪꯗ꯭ꯔꯦ ꯍꯟꯗꯛꯀ ꯉꯝꯗ꯭ꯔꯕꯗꯤ ꯑꯩ ꯆꯩꯔꯥꯛ ꯐꯪꯕ ꯁꯣꯏꯗ꯭ꯔꯦ
ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅ ꯊꯤꯕꯗ ꯐꯪꯂꯔꯣꯏꯗꯕ ꯃꯐꯝꯁꯤꯡꯗ ꯂꯣꯠꯂꯕꯁꯨ ꯃꯍꯥꯛꯀꯤ ꯃꯤꯇ꯭ꯔꯪꯒꯤ ꯃꯤꯡꯁꯦꯜ ꯑꯗꯨꯅ ꯏꯔꯥꯏ ꯂꯥꯏꯅ ꯍꯦꯛꯇ ꯎꯕ ꯉꯝꯃꯤ꯫ ꯑꯩꯒꯤ ꯂꯣꯠꯐꯝ ꯂꯩꯇ꯭ꯔꯦꯗ꯫ ꯃꯆꯥ ꯏꯕꯦꯝꯃꯒꯤ ꯃꯅꯥꯛꯇ ꯆꯪꯖꯗꯨꯅ ꯑꯩꯕꯨ ꯆꯩꯔꯥꯛ ꯑꯣꯏꯅ ꯄꯤꯕꯤꯔꯣ ꯍꯥꯏꯖꯔꯨꯔꯒꯦ꯫ ꯑꯦ ꯃꯔꯨꯞ ꯀꯗꯥꯏꯗ ꯆꯠꯄꯤꯔꯨꯕꯅꯣ? ꯃꯔꯨꯞ, ꯑꯩ ꯌꯥꯝꯅ ꯋꯥꯔꯦ꯫ ꯑꯗꯨꯒꯤ ꯇꯧꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕꯅꯤ꯫ ꯀꯔꯤ ꯈꯨꯗꯣꯡꯊꯤꯕ ꯅꯪꯂꯒꯦ ꯃꯔꯨꯞ? ꯑꯩꯅ ꯉꯝꯕ ꯑꯣꯏꯔꯕꯗꯤ ꯃꯇꯦꯡ ꯄꯥꯡꯖꯒꯦ꯫ ꯑꯩꯅ ꯇꯥꯔꯤꯕ ꯈꯨꯗꯣꯡꯊꯤꯕ ꯑꯁꯤꯗꯤ ꯃꯔꯨꯞꯅ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯂꯣꯏ꯫ ꯑꯗꯨꯅ ꯈꯪꯂꯨꯔꯅꯨꯗ ꯃꯔꯨꯞ꯫ ꯃꯔꯨꯞ, ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯗ꯭ꯔꯕꯁꯨ ꯀꯔꯤ ꯀꯝꯗꯧꯁꯤꯒꯦ ꯍꯥꯏꯅ ꯇꯥꯟꯅꯕꯗꯤ ꯌꯥꯏꯗꯅ? ꯍꯥꯏꯌꯨ ꯃꯔꯨꯞ, ꯅꯍꯥꯛꯅ ꯋꯥꯔꯤꯕ ꯑꯗꯨ ꯀꯔꯤꯒꯤꯅꯣ? ꯃꯔꯨꯞ, ꯑꯩꯍꯥꯛꯁꯦ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯅ ꯃꯤꯇ꯭ꯔꯪꯒꯤ ꯃꯤꯡꯁꯦꯜ ꯁꯤꯖꯤꯟꯅꯗꯨꯅ ꯊꯤꯔꯛꯂꯤꯕꯅꯤ꯫ ꯃꯆꯥ ꯏꯕꯦꯝꯃ ꯑꯗꯨꯅ ꯎꯗꯅꯕ ꯑꯩ ꯂꯣꯠꯀꯗꯧꯔꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯑꯩꯕꯨ ꯊꯤꯕ ꯐꯪꯈ꯭ꯔꯕꯗꯤ ꯑꯩꯍꯥꯛꯁꯦ ꯂꯨ ꯀꯣꯛꯂꯒ ꯁꯨꯅꯨ ꯌꯥꯏꯉꯪ ꯇꯩꯗꯨꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯀꯩꯁꯨꯝꯁꯪꯗ ꯊꯝꯒꯗꯧꯔꯤꯕꯅꯤ꯫ ꯑꯣ, ꯃꯗꯨꯒꯤ ꯋꯥꯔꯤ ꯑꯗꯨ ꯑꯩꯁꯨ ꯇꯥꯔꯦ꯫ ꯂꯝ ꯀꯌꯥ ꯑꯃꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯁꯤꯡꯁꯨ ꯃꯥꯒꯤ ꯆꯥꯡꯌꯦꯡ ꯑꯗꯨꯗ ꯃꯥꯏꯊꯤꯕꯗꯒꯤ ꯆꯩꯔꯥꯛ ꯐꯪꯉꯤ ꯍꯥꯏ꯫ ꯃꯗꯨꯗ ꯃꯔꯨꯞꯁꯨ ꯁꯔꯨꯛ ꯌꯥꯔꯨꯔꯤꯕ ꯑꯣꯏꯔꯦ꯫ ꯑꯗꯨꯕꯨ ꯅꯪ ꯀꯩꯁꯨ ꯋꯥꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯃꯔꯨꯞ꯫ ꯑꯩ ꯂꯩꯔꯤꯕ ꯑꯁꯤꯗꯤ ꯃꯆꯥ ꯏꯕꯦꯝꯃꯅ ꯐꯅ ꯊꯤꯔꯛꯂꯕꯁꯨ ꯐꯪꯂꯔꯣꯏꯗꯕ ꯃꯐꯝ ꯑꯃꯗ ꯅꯪꯕꯨ ꯂꯣꯠꯍꯜꯂꯒꯦ꯫ ꯃꯔꯨꯞ, ꯀꯩꯁꯨ ꯑꯣꯏꯔꯔꯣꯏ꯫ ꯑꯩ ꯏꯁꯤꯡ ꯃꯅꯨꯡꯗ ꯑꯃꯨꯛ ꯂꯣꯠꯂꯒ ꯌꯦꯡꯂꯦ꯫ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯑꯗꯨꯝ ꯊꯤꯕ ꯐꯪꯉꯤ꯫ ꯑꯗꯨꯒ ꯑꯇꯤꯌꯥ ꯃꯊꯛꯇꯁꯨ ꯂꯣꯠꯂꯒ ꯑꯃꯨꯛ ꯌꯦꯡꯂꯦ꯫ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯑꯗꯨꯝ ꯊꯤꯕ ꯐꯪꯉꯤ꯫ ꯑꯩ ꯄꯥꯝꯕꯩ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯃꯔꯨꯞ꯫ ꯃꯔꯨꯞ, ꯑꯩꯕꯨ ꯊꯥꯖꯕ ꯊꯝꯃꯣ꯫ ꯂꯥꯛꯑꯣ, ꯑꯩꯒꯤ ꯇꯨꯡ ꯏꯟꯅꯔꯛꯂꯣ꯫ ꯃꯔꯨꯞ, ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯂꯣꯠꯇꯨꯅ ꯂꯩꯌꯨ꯫ ꯅꯪꯅ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗꯤ ꯃꯆꯥ ꯏꯕꯦꯝꯃꯅ ꯐꯅ ꯊꯤꯔꯛꯂꯕꯁꯨ ꯐꯪꯕ ꯀꯧꯕ ꯂꯩꯔꯔꯣꯏ꯫ ꯍꯣꯏ ꯃꯔꯨꯞ, ꯑꯩ ꯂꯣꯠꯄꯨꯗꯤ ꯂꯣꯠꯀꯦ꯫ ꯑꯗꯨꯕꯨ ꯑꯩ ꯊꯥꯖꯕꯗꯤ ꯉꯝꯗ꯭ꯔꯦ ꯃꯔꯨꯞ꯫ ꯍꯌꯦꯡ ꯅꯣꯡꯉꯥꯟꯕꯗꯒꯤꯗꯤ ꯑꯩꯁꯦ ꯃꯆꯥ ꯏꯕꯦꯝꯃꯒꯤ ꯆꯩꯔꯥꯛ ꯐꯪꯂꯒꯗꯕꯅꯤ꯫ ꯃꯔꯨꯞ, ꯌꯥꯝꯅ ꯍꯦꯟꯅꯁꯨ ꯈꯟꯖꯜꯂꯨꯔꯅꯨ꯫ ꯐꯔꯦ, ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ꯫ ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯂꯩꯍꯧꯔꯣ꯫ ꯀꯔꯤ ꯃꯇꯧꯅꯣ ꯇꯧꯔꯤꯕꯁꯤꯗꯤ? ꯑꯆꯥꯟꯕꯤ, ꯑꯩꯅ ꯃꯐꯝ ꯈꯨꯗꯤꯡꯗ ꯅꯨꯄꯥ ꯑꯗꯨꯕꯨ ꯊꯤꯔꯦ, ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ꯫ ꯏꯁ, ꯃꯆꯥ ꯏꯕꯦꯝꯃ, ꯏꯁꯤꯡ, ꯀꯪꯐꯥꯜ, ꯅꯣꯡꯗꯣꯜ ꯑꯇꯤꯌꯥ ꯂꯣꯏꯅ ꯌꯦꯡꯂꯕ꯭ꯔꯥ? ꯌꯦꯡꯂꯦ ꯑꯆꯥꯟꯕꯤ꯫ ꯂꯩꯅꯨꯡ ꯐꯥꯎꯕ ꯌꯥꯎꯅ ꯊꯤꯔꯦ, ꯑꯗꯨꯕꯨ ꯐꯪꯕ ꯉꯝꯗ꯭ꯔꯤ꯫ ꯑꯩ ꯉꯁꯤꯗꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯐꯝꯗ ꯃꯥꯏꯊꯤꯕ ꯇꯥꯔꯦ꯫ ꯃꯆꯥ ꯏꯕꯦꯝꯃ, ꯅꯨꯄꯥ ꯑꯗꯨ ꯏꯆꯝ ꯆꯝꯕ ꯃꯤ ꯑꯃꯗꯤ ꯑꯣꯏꯗ꯭ꯔꯦ ꯍꯥꯏꯕ ꯈꯪꯉꯤ꯫ ꯃꯆꯥ ꯏꯕꯦꯝꯃꯅ ꯍꯧꯖꯤꯛ ꯀꯔꯤ ꯐꯤꯔꯦꯞ ꯂꯧꯒꯦ ꯈꯟꯕꯤꯔꯤꯕꯅꯣ? ꯑꯆꯥꯟꯕꯤ, ꯑꯩ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥ ꯉꯥꯛꯄ ꯇꯥꯕꯅꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯑꯩ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯆꯠꯈ꯭ꯔꯒꯦ ꯈꯜꯂꯤ꯫ ꯏꯁ, ꯍꯟꯗꯛꯁꯨ ꯑꯩꯅ ꯂꯣꯠꯂꯨꯔꯤꯕ ꯃꯐꯝ ꯑꯗꯨ ꯃꯆꯥ ꯏꯕꯦꯝꯃꯅ ꯏꯔꯥꯏ ꯂꯥꯏꯅ ꯎꯕ ꯉꯝꯂꯝꯂꯒꯅꯤ꯫ ꯑꯩ ꯉꯁꯤꯗꯤ ꯆꯩꯔꯥꯛ ꯐꯪꯕ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯃꯆꯥ ꯏꯕꯦꯝꯃ, ꯀꯝꯗꯧꯕꯤꯔꯦ? ꯍꯟꯗꯛꯁꯨ ꯈꯪꯕ ꯉꯝꯕꯤꯔꯕ꯭ꯔꯥ? ꯃꯆꯥ ꯏꯕꯦꯝꯃꯅ ꯁꯣꯏꯗꯅ ꯈꯪꯂꯝꯒꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯂꯦ꯫ ꯐꯔꯦ, ꯍꯧꯖꯤꯛꯇꯤ ꯑꯩꯉꯣꯟꯗ ꯄꯤꯒꯗꯕ ꯆꯩꯔꯥꯛ ꯑꯗꯨ ꯄꯤꯕꯤꯔꯣ꯫ ꯏꯁꯥꯅ ꯌꯥꯅ ꯂꯧꯖꯔꯒꯦ꯫ ꯅꯠꯇꯦ,
ꯅꯪꯒꯤ ꯋꯥꯈꯜ ꯑꯗꯨ ꯂꯥꯜꯂꯦ ꯍꯟꯗꯛꯇꯤ ꯅꯪꯅ ꯂꯣꯠꯂꯨꯔꯤꯕ ꯃꯐꯝ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯆꯥ ꯏꯕꯦꯝꯃꯅ ꯐꯣꯡꯕ ꯉꯝꯗ꯭ꯔꯕꯅꯤ ꯑꯗꯨꯅ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ ꯃꯆꯥ ꯏꯕꯦꯝꯃꯒ ꯅꯍꯥꯛꯀ ꯂꯨꯍꯣꯡꯕ ꯇꯥꯕꯅꯤ ꯑꯁꯦꯡꯕꯒꯤꯔꯣ ꯍꯥꯏꯁꯤꯕꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯐꯔꯦ ꯅꯨꯄꯥ ꯑꯩꯒꯤ ꯆꯥꯡꯌꯦꯡ ꯑꯁꯤꯗ ꯅꯍꯥꯛ ꯃꯥꯏ ꯄꯥꯛꯂꯤ ꯅꯪꯒꯤ ꯂꯣꯠꯐꯝ ꯑꯗꯣ ꯑꯩꯅ ꯊꯤꯕ ꯐꯪꯗ꯭ꯔꯦ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯂꯣꯠꯂꯨꯔꯤꯕ ꯃꯐꯝ ꯑꯗꯨ ꯀꯗꯥꯏꯗꯅꯣ ꯆꯤꯡ ꯄꯥꯠ ꯇꯝꯄꯥꯛ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯈꯨꯗꯤꯡ ꯎꯕ ꯉꯝꯕ ꯑꯩꯒꯤ ꯃꯤꯇ꯭ꯔꯪꯒꯤ ꯃꯤꯡꯁꯦꯜꯅꯤ ꯃꯤꯡꯁꯦꯜ ꯑꯁꯤꯅ ꯅꯪꯕꯨ ꯀꯣꯏꯊꯤ ꯊꯤꯔꯕꯁꯨ ꯐꯪꯕ ꯉꯝꯗ꯭ꯔꯤ ꯅꯍꯥꯛꯅ ꯂꯣꯠꯂꯨꯔꯤꯕ ꯃꯐꯝ ꯑꯗꯣ ꯑꯩꯉꯣꯟꯗ ꯈꯪꯍꯜꯂꯨ ꯏꯁ ꯑꯩꯅ ꯂꯣꯠꯂꯨꯔꯤꯕ ꯃꯐꯝ ꯑꯗꯨ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕꯗꯤ ꯑꯩꯁꯨ ꯈꯪꯗꯦ ꯑꯩꯒꯤ ꯃꯔꯨꯞ ꯂꯝꯍꯣꯏꯗ ꯍꯪꯂꯨꯕꯅ ꯐꯔꯅꯤ ꯃꯖꯥ ꯏꯕꯦꯝꯃ ꯑꯩ ꯃꯔꯨꯞꯇꯣ ꯑꯃꯨꯛꯇ ꯎꯅꯖꯔꯨꯒꯦ ꯑꯊꯨꯕ ꯃꯇꯝꯗ ꯍꯜꯂꯛꯇꯨꯅ ꯑꯩ ꯁꯣꯏꯗꯅ ꯑꯩꯒꯤ ꯂꯣꯠꯐꯝ ꯑꯗꯨ ꯈꯪꯍꯟꯖꯔꯒꯦ ꯐꯔꯦ ꯅꯨꯄꯥ ꯍꯌꯦꯡ ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯅꯪꯒꯤ ꯂꯣꯠꯐꯝ ꯑꯗꯣ ꯑꯩꯉꯣꯟꯗ ꯈꯪꯍꯟꯒꯗꯕꯅꯤ ꯃꯔꯨꯞ ꯇꯣꯟꯗꯥꯡ ꯃꯔꯨꯞ ꯑꯩ ꯅꯪꯒꯤ ꯅꯐꯝꯗ ꯊꯥꯒꯠ ꯋꯥꯍꯩ ꯐꯣꯡꯗꯣꯛꯀꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ ꯅꯪꯅ ꯃꯇꯦꯡ ꯄꯥꯡꯕꯤꯗꯨꯅ ꯑꯩꯕꯨ ꯑꯋꯥꯐꯝꯗꯒꯤ ꯀꯟꯕꯤꯔꯦ ꯅꯪꯒꯤ ꯇꯧꯕꯤꯃꯜ ꯄꯨꯟꯁꯤꯒꯤ ꯀꯥꯎꯖꯔꯣꯏ ꯃꯔꯨꯞ ꯅꯪꯅꯁꯨ ꯑꯩꯒꯤ ꯊꯋꯥꯏ ꯀꯟꯕꯤꯈ꯭ꯔꯤꯕ ꯑꯗꯨꯗꯤ ꯆꯞ ꯃꯥꯟꯅꯩ ꯁꯤꯗꯤ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯅꯕꯅꯤ ꯍꯣꯏ ꯃꯔꯨꯞ ꯑꯗꯣ ꯑꯩꯅ ꯂꯥꯛꯂꯤꯕꯁꯦ ꯅꯪꯅ ꯑꯩꯕꯨ ꯂꯣꯠꯍꯜꯂꯤꯕ ꯃꯐꯝ ꯑꯗꯨ ꯀꯗꯥꯏꯗꯅꯣ ꯍꯪꯕ ꯂꯥꯛꯂꯤꯕꯅꯤ ꯃꯖꯥ ꯏꯕꯦꯝꯃꯅ ꯃꯥꯒꯤ ꯃꯤꯇ꯭ꯔꯪꯒꯤ ꯃꯤꯡꯁꯦꯜ ꯑꯗꯨ ꯁꯤꯖꯤꯟꯅꯔꯒ ꯊꯤꯔꯕꯁꯨ ꯐꯪꯕ ꯉꯝꯗ꯭ꯔꯦ ꯑꯩꯅ ꯂꯣꯠꯂꯨꯔꯤꯕ ꯃꯐꯝ ꯑꯗꯨ ꯃꯥꯕꯨ ꯈꯪꯍꯜꯂꯨ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯃꯔꯨꯞ ꯇꯣꯟꯗꯥꯡ ꯃꯤꯑꯣꯏꯕ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛꯁꯦ ꯃꯁꯥꯗꯤ ꯁꯨꯌꯦꯡ ꯌꯦꯡꯗꯅ ꯑꯇꯣꯞꯄ ꯃꯤꯁꯤꯡꯗ ꯌꯦꯡꯁꯤꯟꯕ ꯍꯥꯏꯕꯁꯦ ꯃꯤꯑꯣꯏꯕꯒꯤ ꯂꯤꯆꯠꯅꯤ ꯑꯩꯅ ꯅꯍꯥꯛꯄꯨ ꯂꯣꯠꯍꯜꯂꯨꯔꯤꯕ ꯃꯐꯝ ꯑꯗꯨꯗꯤ ꯑꯇꯩ ꯀꯩꯗꯁꯨ ꯅꯠꯇꯦ ꯃꯖꯥ ꯏꯕꯦꯝꯃꯅ ꯂꯦꯞꯂꯤꯕ ꯃꯐꯝ ꯑꯗꯨꯒꯤ ꯍꯦꯛ ꯃꯄꯥꯗ ꯂꯩꯅꯨꯡꯗ ꯍꯨꯠꯇꯨꯅ ꯂꯣꯠꯍꯟꯕꯅꯤ ꯀꯩꯗꯧꯅꯨꯡꯗꯁꯨ ꯃꯖꯥ ꯏꯕꯦꯝꯃꯅ ꯃꯁꯥꯅ ꯂꯦꯞꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯊꯤꯔꯛꯂꯣꯏ ꯍꯥꯏꯕꯁꯦ ꯑꯩꯅ ꯈꯪꯈ꯭ꯔꯕꯅꯤ ꯃꯔꯨꯞ ꯅꯪꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯦ ꯑꯉꯛꯄꯅꯤ ꯉꯁꯤꯗꯤ ꯅꯪꯒꯤ ꯂꯧꯁꯤꯡꯅ ꯑꯩꯕꯨꯁꯨ ꯀꯟꯕꯤꯔꯦ ꯐꯔꯦ ꯅꯍꯥꯛꯅ ꯑꯩꯕꯨ ꯂꯣꯠꯍꯜꯂꯤꯕ ꯃꯐꯝ ꯑꯗꯨ ꯃꯖꯥ ꯏꯕꯦꯝꯃꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯋꯥꯔꯤ ꯂꯤꯗꯨꯅ ꯈꯪꯍꯜꯂꯨꯔꯁꯤ ꯃꯖꯥ ꯏꯕꯦꯝꯃ ꯃꯍꯥꯛ ꯑꯁꯤ ꯑꯩꯒꯤ ꯃꯔꯨꯞꯅꯤ ꯑꯩꯅ ꯃꯖꯥ ꯏꯕꯦꯝꯃꯒꯤ ꯆꯥꯡꯌꯦꯟꯗ ꯃꯥꯏ ꯄꯥꯛꯄ ꯉꯝꯖꯈ꯭ꯔꯤꯕꯗꯣ ꯃꯍꯥꯛꯀꯤ ꯃꯄꯥꯜꯅꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯍꯦ ꯂꯝꯍꯨꯏ ꯃꯥꯂꯦꯝ ꯄꯨꯝꯕ ꯎꯍꯟꯕ ꯉꯝꯕ ꯑꯩꯒꯤ ꯃꯤꯇ꯭ꯔꯪꯒꯤ ꯃꯤꯡꯁꯦꯜ ꯑꯁꯤꯅ ꯊꯤꯕ ꯐꯪꯗꯕ ꯃꯐꯝ ꯑꯗꯣ ꯀꯗꯥꯏꯗꯅꯣ ꯀꯔꯝꯕ ꯃꯐꯝꯗꯅꯣ ꯅꯪꯅ ꯅꯨꯄꯥ ꯑꯁꯤꯕꯨ ꯂꯣꯠꯍꯜꯂꯤꯕ ꯃꯖꯥ ꯏꯕꯦꯝꯃ ꯅꯅꯥꯏ ꯍꯥꯏꯖꯒꯦ ꯑꯩꯅ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯌꯨ ꯃꯖꯥ ꯏꯕꯦꯝꯃ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯦ ꯀꯩꯗꯧꯅꯨꯡꯗꯁꯨ ꯏꯁꯥꯅ ꯇꯧꯕ ꯊꯕꯛꯇ ꯌꯦꯡꯖꯗꯦ ꯃꯤꯅ ꯇꯧꯕ ꯊꯕꯛꯇꯤ ꯑꯁꯣꯏꯕꯁꯨ ꯂꯣꯏꯅ ꯎꯕ ꯉꯝꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯃꯖꯥ ꯏꯕꯦꯝꯃ ꯀꯩꯗꯧꯅꯨꯡꯗꯁꯨ ꯃꯖꯥ ꯏꯕꯦꯝꯃꯒꯤ ꯃꯃꯤꯗ ꯌꯦꯡꯂꯛꯂꯣꯏ ꯈꯪꯕꯅ ꯃꯖꯥ ꯏꯕꯦꯝꯃꯅ ꯂꯦꯞꯂꯤꯕ ꯃꯐꯝ ꯑꯁꯤꯒꯤ ꯃꯈꯥꯗ ꯑꯩꯅ ꯃꯔꯨꯞ ꯑꯁꯤꯕꯨ ꯂꯣꯠꯍꯟꯕꯅꯤ ꯍꯦ ꯂꯝꯍꯨꯏ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯣ ꯌꯥꯝꯅ ꯆꯨꯝꯃꯤ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯦ ꯑꯐꯕ꯭ꯔꯥ ꯐꯠꯇꯕ꯭ꯔꯥ ꯍꯥꯏꯕ ꯑꯩ ꯈꯟꯊꯗꯨꯅ ꯅꯣꯡꯃꯇꯁꯨ ꯌꯦꯡꯂꯨꯗꯦ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯀꯌꯥ ꯑꯃꯕꯨꯁꯨ ꯑꯩꯅ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯀꯩꯁꯨꯝꯁꯪꯗ ꯊꯝꯗꯨꯅ ꯆꯩꯔꯥꯛ ꯄꯤꯕꯤꯈꯤ ꯑꯩ ꯉꯁꯤꯗꯤ ꯌꯥꯝꯅ ꯅꯤꯡꯉꯝꯂꯛꯇ꯭ꯔꯦ ꯀꯩꯁꯨꯝꯁꯪꯗ ꯂꯩꯔꯤꯕ ꯅꯤꯡꯊꯧ ꯃꯆꯥꯁꯤꯡ ꯑꯗꯣ ꯉꯁꯤꯗꯒꯤ ꯃꯈꯣꯏꯒꯤ ꯆꯩꯔꯥꯛ ꯄꯨꯝꯕ ꯑꯩꯅ ꯂꯧꯊꯣꯛꯂꯒꯅꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ ꯃꯖꯥ ꯏꯕꯦꯝꯃ